अहानबदा मरुओइबा पाउ नुमित तरानी खक्ता ngaisillaklaba US President election gi nakal animakta kham thengna kanchillakle chahi takpada Aadhaar card na official documents ni haina loba yaroi haina Supreme Court na khanghankhre Commonwealth की मकोक थोंग सिंह नदी मिनाई सिंह योनबा स्लेव ट्रेड थादोकनबा खनबगी मतम यौरे हाइना लाउख्रे इजराइल ना ईरान की मिलिटरी साइट मथक्ता अकनबा एयर स्ट्राइक चथखरे Cyclone Dana na miyoi ama sire West Bengal amadi Orissa da miyoi lak ani lising taratarurom safagadaba mafamda thaidokre amadi Philippines da akanba nonglei nungsitta miyoi marfugani thoi sikre kun hena thiba khangre Khurumzari Mami TV na sandokchaba national amadi international pau midyeng tabiriba singbu NARMADA NAMEIRAKPAM na taramna okchari pau sandokna pizari United States ki presidential election numit tarani da ngaisillakpana maram oiraga mikhal thengnariba Vice President Kamala Harris amasung hanagi President Donald Trump anigi vote khombagi thabak sing kankhatlakre Candidate oiriba Kamala Harris ki damak fauraba saisakpi Beyonce Knowles amasung mahaki angang oiringai gi bandmate Kelly Rowland amasung country singer Willie Nelson na makhoi gi star power sing sizinaduna Harris ki damak Texas ta vote khomli amaromda Donald Trump na podcaster Joe Rogan ga faminaduna pung ahum interview piraba matung Michigan da chattuna election rally sing pangthoki New York Times amasung Shina College na October tang kun amasung kun ga humdoi da pikhiba National Poll Survey da Donald Trump amasung Kamala Harris yamna naknana nationally oina nifuga 9% chatminari lemhoriba 4 di tamba ngamdri haina observation piri Changchatta nupi voter yankhai ga 3% na Kamala Harris ki support ta lay aduga 42% na Donald Trump ki support ta lay aduga nupa voter gi oina 55% Donald Trump ki support ta lay 41% na Harris ki support ta lay hairi chahi taraga nipan dagi na chahi kunga mapan fawgi manungda laiba voter singi oina 55% Harris na support fangi aduga chahi Nifuga manga dagi chahi humfuga mari gi manungda laiba voter singi oina 51% Donald Trump ki support ta lay 44% na Harris ki support ta lay hairi Punjab amadi Haryana High Court na lambida accident thokpada soklaba victim singda compensation pinaba lengak na makhoi gi chahi khangdoknaba verification chathaba matamda Aadhaar card tagi chahi khangdoknaba ayaba pikhiba order adu Supreme Court na chana hankidabaga loinana leibak asida miyoi amagi chahi proof tawbada Aadhaar card pu official document oina loba yaroi haikre Supreme Court ki Justice Sanjay Karol amadi Ujwal Bhuyan na saba bench amana lambigi accident ta laibak thibadagi laikhidraba miyoi singi chahi khangdoknaba honabada makhoi gi school living certificate ta panba chahi adu oina lobana chumgani haiki bench asina makhatana Ministry of Electronics amadi Information Technology kumza lising aniga tarani nipangi December thada issue tawkhiba circular amagi matung inna Aadhaar card asi miyoi amagi identity khangdoknaba hotnabada maru oiba amadi laina fangba yaba document ama oirabasu Aadhaar card na miyoi amagi date of birth ki proof oibadi yaroi haiki Supreme Court na fongdokhiba wafam asi
Lambigi khudong thiba thaudokta laikhidraba miyoi amagi imung manungna thangatlakpa wakat amagi hearing chathabada haikhibani. Hairiba miyoi asida leingakna compensation oina lupa lakh taraga mapan dasmit kuntraga manga pinaba Thaurang tauraba matung mahaki chahi asi Aadhaar card tagi hapkhibada masagi chahi adu lalambadagi compensation gi senfam lupa lakh mapanga lising kunithoi da hantahannaba warepsu laukhibani. Commonwealth ki makok thongba singnadi minai sing yonba slave trade thadoknaba khanabagi matam yaure haina lauri adubu hiram asida United Kingdom nadi Samoada numit nini chupna pangthokhiba summit tuminna leisinki haina news agency BBC na quote tauri. BBC ki pauna hai hiram asigi matangda khananaba HK gi Prime Minister Keir Starmer yauna Government 56 makok thongba singna sign tawduna hairiba summit asida pukhatlakibani. Summit aduda pukhatlakiba statement aduna hai artha leiba asengba amasung ikai khumnabaga loinana malemgi oina minai lalonbagi thabak thingnaba pukhatlabasu UK gi PM Keirna thausadaba uttuna topic adudagi thaidoknaba hotnaki hairi. Masigi matung tarakpada Commonwealth ki leader singna UK da call kayamarum tawraktuna slave trade asida historical role lauriba UK da apology taunaba khanghanlakhiba laikhre haina news agency asina hairi. Ngasi ayuk anganbada Israel na Iran da military site singda air strike chathakre. Masiga loinana haukiba chayol kharadagi Israel na yokhatuna thamlakliba laman khumbagi pandam ama pangthokre. October gi tang amada Iran na Israel da missile chani mu kapsil lakhibadagi khutlai yamna pairaba nakal ani asigi marakta ungkhatnaba hengat lakhibani. Iran na Israel da tha kaya chupna lepa leitana chatharakliba attack sing paukhum piba oina Israel Defense Force na chapchaba military target tamna air strike thagatle haina Israel gi military na ahobada lauthokhi. Strike asi hokhiba pung kaya marumgi matungda Israel na operation adu loisinkhre amadi masigi pandamsu fangkhre haina amuk lauthorakli. Amaromda Iran na makhoigi mathakta ka henba thabak thauram chatharakpa tarabadi khuthanbagi hak lei Israel na laukhatlakliba ka henba action khudingmak matik chaba paukhum pigani hairi. Iran gi paugi agency Tansim na report tawrakli. Mamangda Iran na Israel da khut halaktanaba cheksinwa toina thamkhrabani. Iran gi media na thamlakhiba wafam amada ayuki pung ani taba aduwaida hauraduna Tehran gi nongthakta pokhaibagi makhol taba fangki hairi. Iran gi air defense system na Tehran, Khuzestan amadi ilamda tawrakhiba attack sing ngakthokpa ngamki amadi atek akai kharata mak thokhi haina Iran na hairakre hairi. Iran na matung taba report amada lanmi ani sikhi hairakhi. Ngasigi strike asida Islamic Revolutionary Guard Corps ki base singdi amang ata nanghodre. Tansim na hairakli operation asi loisin khraba matungda Israel gi military na air strike aduna Iran gi truck missile safam amadi leimaidegi nongthakta tawba attack singda sijinnaba khutlai sing attack tawrami hairakli. Iran na khut halaklabadi Israel na amuka khut hanbatai haiba wafam amasu Israel gi military na thamlakli. United States tagi thorakpa warol amada chathakriba attack aduda Iran gi energy amadi nuclear facility sing yaukhide hairi. US ki President Joe Biden gi senior official dagi thadorakpa pau amana US na Iran amadi Israel anigi marakta khut hannabagi thawong asi loisin hanba pami. Adum oinamak Iran na amuka counter attack tawraklabadi US na Israel gi mateng pangani hairi. Ningsing bayai Biden na Israel da US ki THAAD anti-missile amadi masibu operate taunaba lanmi chamat thabagi warep lauthokhrabani. Ngasigi attack tawdringaida Israel na makhoibu khanghalami adum oinamak US di yaukhide haina US ki official gi pau amana hairakli. Iran ta natana Syria dasu ngasi Israel na air strike tawrakhi. Syria gi pau gi agent Sanana report tawrakre.
Bay of Bengal dagi haurakhiba cyclone dana ngarang numidang athengbada Orissa amadi West Bengal da yausilakhibaga loinana akanba nonglei nungsit asida West Bengal da miyoi ama sire Orissa amadi West Bengal da miyoi lakh ani lising taraga taruk rom safagadaba mafamda thaidoktuna leikhre hairi cyclone dana kangfan yaurakhibaga loinana hayeng fawbagi manung dadi akanba nonglei nungsit asigi safu taptharaklagani thajanari adubu cyclone asina South India amadi East India da akanba nong churaklakpa yai haibagi chection wa Indian Meteorological Department na thamlakhi West Bengal da cyclone danana uwa kaya thudeklambaga loinana power line da tusinduna mafam kaya mai fanghankhidre Orissa amadi West Bengal gi samudra khongban da leiba ngami singi lawsang kaya humdokhibaga loinana Kolkata amadi Bhubaneswar da khudaki ichau thokhankhre hayeng fawbagi manungda cyclone danagi mapangal taptharaklagani thajanabaga loinana state ani asida school amadi college sing amuk hana hangdoknaba thaurang tawkhre cyclone danana kangfalda yausilak kibadagi severe cyclonic storm dagi deep depression da mapangal sontaraktuna ngasi dagi hauna Kolkata amadi Bhubaneswar dagi amuk hana flight operation chathaba haukre cyclone danana mafam kayada akai atoi thokhalambata natana miyamna chana thaknaba fanglaroi haina kaithel dagi potchai pangleida leisinabana potchai gi mamalsu khangtang tangkhatkre hairi United States की presidential election naksinlaklaba tanfam asida Wall Street Journal WSI की report amana athengba 2022 dagi SpaceX की founder Elon Musk amadi Russia की president Vladimir Putin chang naina pau faunaduna lakli hairakre Musk na Russia की luchingba asiga masagi oiba wafamta natana karbar amadi geopolitical की oiba wafam su nainaki hairi Chatliba chahi asidasu Putin amade Musk unakhi haina journal asigi aronba source na hairi Musk Republican candidate Donald Trump ki achauba supporter ama oibata natana United States na Ukraine da piriba military gi matengi mayokta su yaningdaba fongdokpa haurakhrabani Musk na mahaki space technology program SpaceX amadi social media X ki platform singdagi fangatlakpa senfam gi mateng na government ki contract kaya fangba ngami amasung United States na classified oina thamba pau kaya su khangdokpa ngami hairi journal asigi intelligence tagi fangba report na haibada Putin na Taiwan gi nongthakta Starlink satellite activate tawdanaba masta haiki masi Putin na China gi president Xi Jinping gi damak haizarakibani hairi amaromda Russia Ukraine war haurakhraba matungda masna Ukraine gi military da Starlink ki satellite free da sijinnabagi khudongchaba pikhi masi Russia na landarakpa ngakthoknaba Ukraine da pangkhiba matengni adum oinamak Musk amadi Ukraine anigi marakta leiriba marida ahongba lekhibadagi Musk na Ukraine gi military na Starlink sijinnaba thinglakhi October 2022 da Musk na X da Russian Ukraine langam mari leinana thagatkiba post Ukraine gi president Volodymyr Zelensky na yaningdaba fongdorakhi journal asina puthorakliba report asi investigate taunaba ngarang NASA gi administrator Bill Nelson na khanghalakre Elon Musk na report asida paukhum amatta piraktri ngarang Kremlin gi spokesperson Dmitry Peskov na media gi mi unabada Putin ga Musk ka pau faunai haiba report asi sajinnaba yumfam yaudaba khabar da fonglakhiba aranba pauni haidorakre Peskov na makhatana Musk amadi Putin na phone da amukhak space amadi technology gi matangda wari sanakhi hairakhi Manipur dagi Guwahati tamna lakpa truck amadagi international market ta lupa crore amamuki opium fagat pangamkhre ngarang Karbi Anglongi Dalai police station manung channa leiba area da
Chingnanigai oiba mawongda Manipurdagi Guwahati tamna lakpa truck ama check tawbada yamlaba opium sing adu fagatpa ngamkhibani. Truck aduda opium packet punna taraga nithoi truck aduge dashboard ta lotuna purakhibani haina police ki maikaidagi fongdorakle. Thaudok asida mari lainana police na faraba truck driver adugi maming Amit Singh kawi mahaki mathakta Dalai police station da case ama register tawraba matung makha taba investigation gi damak police custody da thamkhre hairi. Chayol asida Philippines da akanba nonglei nungsit trami humjalakpagi thaudokta sikhiba mi masing marfugani thoi sukre amasung kun hena thiba khangdana leire haina paugi source singna hairi. Civil Defense Administrator gi office report amagi matung inna nonglei nungsit ki thaudok aduda Philippines ki lam mapanda mi sibagi thaudok thoki Khwaidagi fibam sokhiba Bicol lamdamda mioi kunga nipan sikhi amasung mathangda Calabar zone da mioi taraga manga sikhi hairi. Chahi asida Philippines da nonglei nungsit humjillakpada handaki taramathoi suba oina trami asi main Luzon ithakta humjillakhibani. Thaudok aduda Pak sanna amang ata thoki amasung ising thumba amadi chingkinthaba thaudok sing thoki haina pau asina makhatari. Nonglei nungsit ki thaudok asida Philippines ki lamdam kayada mioi million aniga lising tarok hena awaba takhi yamna fibam sokiba mafam singda mari leinaba agency singna thiba humbagi thabak chathaba maramna asiba masing hengalakhiba yai haina National Disaster Risk Reduction and Management Council na fongdokre. Hauzik pung amada kilometer 95 yangna awang Philippines pangna humliba nonglei nungsit trami si pung kharagi manungda Philippines tagi pura humdokhragani haina thajanari. Adubu weather official singna nonglei nungsit asi amuk hanna mamai leisilakpa yai haina su nungnangba pokli. Mahausagi thaudok asina maram oiduna lambi chaniga marfudraga humdoi amasung thong humpuga taret hauzik fawwa sizinaba yadana leiri hairi. Assam Government Recruitment Exam gi damak lakliba nomaizing numit ki ayuk pung nipan ga makhai tabadagi nungthil pung mari fauba Assam gi mafam khuding makta mobile internet service thinglagani haina official notification ama thokre. Haukhiba tha ani sida asigumba thaudok asi handaki asina ahumlak subani hairi. Service provider pumna maki mobile internet, mobile wifi amasung mobile data service asi pung ayuki pung nipan ga makhaidagi nungthilgi pung mari fauba suspend tawragani. Masi written examination asi niyom chumna manung mapan naidana pangthoknabani haina order aduda palli. Hairiba matam aduda telephone line singda fix tawba amasung broadband connectivity amadi voice call singdi adumak yagani hairi. Mobile internet service asi September 15 amasung kungani pandasu masiga manaba state level recruitment commission na lawba grade 3 gi exam gi damak athingba thamki hairi. Ngarang Gurugram gi Saraswati enclave da yum ama mai haurakpadagi mioi mari maina chaktuna sikre hairi. Laibak thiraba thaudok asi numidang mioi sing asina ka amada tumduna leiringai da thokibani haina official sing na hairi. Laikhidraba mioi sing adudi Muhammad Mustaq chahi kunga nipan, Nur Alam chahi kunga taret, Sahil chahi kunga nithoi, amadi Aman chahi taraga taret. Makhoi marimak Bihar dagini Laikhidraba mi amagi mari mata amana hairakhibada Mustaq amadi Alam Gurugram gi factory amada tailor oiri chahi taraga taret suraba amanna class 10 tamli Sahil hairiba misak asina makhoi gi laifam asida matam kharagi oina koithorakpani hairi. Police na mafam aduda khudakta yaurakhi fire brigade yaurakpada mioi sing adu kanba ngamhaudabani hairi. Mai chakpagi maram hauzik phawba chapchana khangba ngamdri.
Yumlonnaba amana short circuit na oiramba yai hairi. Huzik investigation chathari haina paugi source na makhatari. Ngarang Chennai gi private school amada mahairoi kunthra hena ikhang khanghaudana narakpadagi hospital da laikan nakre. Gas leak oirakpadagi narakpa oiramgani chingnari hairi. Hairiba mahairoi sing asi wanthaba sor honba ngamlaktaba khanau narakpana chingbagi complaint taurakhi hairi. Authority na angang singi fibam fagalaktuna tekta kaidana leire khangalakhi. Gas leak kadaidagi karamaina oirakpano haibadi chap chana khangba ngamdri haina makhatana hairakli. Amaromda angang singi mama mapana macha sing narakhibadu school na makhoida haidorakte haina maral sirakle. Angang sing aduna ayukta makok ngauba mittagi pi tabagi complaint taurakhraba matung nungthilgi pung ahum tarakba aduaida hospital da pubikhi hairakli. Masigi mathakta angang sing adunasu school na makhoigi complaint adu ahanbada tabiramde haidorakhi. Masangamdabagi complaint taurakhiba angang sing punsinduna school gi ground da famhanduna thamki haina mahairoi amana maming haidoktabida media da tamlakhi. Numit asigi numidang wairamda National Disaster Response Force ki NDRF team amana school da yauraktuna fibam adu yangsinki. NDRF ki commander AK Chauhan na fibam adu kari maramdagi karamaina oirakhibano chapchana khangba ngamde school aduna lairiba mafam amada hu chenba gas thorakpa oiramba yai mafam amadagi ni haiba chapchana haiba ngamde haina Chauhan na makhata rakhi. Police ki team amasu laktuna gas leak ki likhun thigatli. Tamil Nadu Police Pollution Control Board amadi forensic expert team singsu school asida yaurakhi hairi. Ngarang Union Ministry of Textiles Giriraj Singh na National Institute of Fashion Technology NIFT Silongi Permanent Campus Umsauli da Sangakhre hairi. Sangabagi thauram asida Minister na Institute asigi taranithoi suba convocation da su saruk yaduna wangangki. Bharat ki handloom amasung textile gi pothok mapanda thadokhibada leibak asigi awang nongpok lamdamna achauba saruk ama yari singna haiki. Masigi apunba senfam lupa crore nifuga manga oigani haina mahairoi singi pukning thogat pinaba amadi haiza singjaba matol lomna uthorakpa ngamnaba institute asida matamga chunaba anoba technology hapkatlakpa tangai fade haina ministry na fongdorakli. NIFT na leibak asigi design amadi culture malemgi thakta chaukat hannaba paikhatliba vision NXT kauba initiative asibu singna thagatpa fongdokhi. Leibak asigi masagi oiba top fashion gi brand ama sagatnaba NIFT gi atopa campus kharasu lingkhatkani haina minister na lauthoklami. Convocation gi thauram aduda minister na mahairoi chamaga kunga humdoida graduate ki certificate yanthokhi. Aroibada maruoiba pau amuk pizari. Numit tarani khakta ngaisil laklaba US presidential election gi nakal anima kham thengna kansil lakle. Chahi takpada Aadhaar card na official documents ni haina loba yaroi haina Supreme Court na khanghankhre. Commonwealth ki makong thongba singnadi minai sing yonba slab trade thadoknaba khanabagi matam yaure haina laukhre. Israel na Iran gi military site mathakta akanba air strike chathakre. Cyclone Danana miyoi ama sire West Bengal amadi Orissa da miyoi lakh ani lising tara taruk rom safagadaba mafamda thaidokre.
अमदी फिलीपींसता अकनबा नोंगलै नुंगसिता मियोय मरफुगा निथोय सिखरे कुन हेना थीबा खंगद्रे हौजिकी ओइनदी ममी टीवी ना संदोकचबा नेशनल अमदी इंटरनेशनल की पाव मतंग असिदा लोइसिनजरे मखा ताबा पावगी दमक मिदेंग तादुना लेबियो।